ꯁꯤ ꯃꯐꯩꯁꯤꯗꯤ ꯀꯔꯣꯔ ꯄꯇꯤ ꯑꯥꯏꯐꯣꯟ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ ꯇꯧꯔꯤꯁꯦ ꯐꯤꯔꯣꯟꯕꯨ ꯍꯣꯡꯇꯣꯛꯇ꯭ꯔꯤ ꯑꯣꯐꯤꯁ ꯍꯜꯂꯛꯄꯒꯤ ꯍꯜꯂꯣ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯍꯥꯎ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯀꯩ ꯈꯜꯂꯒꯦ ꯅꯪꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯏꯅꯦꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯀꯩꯗꯧꯔꯒꯦꯕ ꯅꯁꯝꯅ ꯅꯁꯝꯗꯨꯗꯤ ꯈꯔ ꯐꯔꯦꯅꯦ ꯆꯥꯕꯗꯨꯕꯨ ꯅꯈꯣꯏꯗꯨ ꯈꯔ ꯀꯩꯅꯣ ꯇꯧꯒꯗꯧꯒꯦ ꯂꯩꯀꯥꯏꯗꯁꯨ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯕꯗ ꯂꯣꯏꯔꯦ ꯅꯈꯣꯏꯗꯨ ꯀꯩꯅꯣ ꯂꯥꯏꯛ ꯇꯧꯅꯤꯡꯕ ꯀꯌꯥ ꯑꯃ ꯅꯪꯒꯤ ꯅꯈꯣꯏꯗꯣ ꯂꯥꯏꯛ ꯇꯧꯕ ꯃꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯃꯛꯇ ꯃꯌꯥꯝ ꯍꯥꯏꯔꯛꯏꯅꯦ ꯅꯪ ꯂꯥꯏꯛ ꯇꯧꯅꯤꯡꯉꯤꯅꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯅꯣꯏ ꯁꯥꯏꯒꯤ ꯃꯈꯣꯏꯗꯨ ꯀꯔꯤꯅꯣ ꯅꯈꯣꯏ ꯈꯛꯇꯔ ꯂꯥꯏꯛ ꯇꯧꯔꯛꯀꯦ ꯍꯥꯏ ꯑꯩꯐꯥꯎ ꯇꯧꯗꯦꯅꯦ ꯁꯥꯎꯅꯤꯡꯗꯅ ꯅꯈꯣꯏꯗꯣ ꯀꯛꯊꯠꯂꯣ ꯐꯨꯔꯒꯦ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯝꯗꯣꯏꯅꯤ ꯑꯗꯨꯏꯇꯥꯔꯗꯤ ꯅꯈꯣꯏꯗꯣ ꯐꯖꯅ ꯀꯛꯊꯠꯂꯒ ꯅꯝꯃꯣ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯉꯥꯛꯇ ꯃꯀꯣꯛ ꯄꯥꯟꯒꯦꯔꯥ ꯉꯥꯄꯨꯝ ꯃꯀꯣꯛ ꯑꯣꯏꯅꯦ ꯑꯩꯕꯣ ꯑꯗꯨꯅꯤꯗꯅ ꯀꯛꯂꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯣ ꯑꯩ ꯂꯥꯏꯛ ꯇꯧꯔꯛꯀꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅ ꯁꯥꯎꯒꯅꯣ ꯑꯗꯨꯝ ꯐꯍꯟꯅꯤꯡꯕꯅꯤ ꯃꯥꯏ ꯗꯤꯌꯔ ꯃꯥꯏ ꯗꯤꯌꯔ ꯐꯔꯦ ꯅꯈꯣꯏꯗꯣ ꯈꯔ ꯊꯥꯒꯠꯂꯛꯎꯀꯣ ꯌꯥꯔꯣꯏ ꯂꯥꯏꯛ ꯇꯧꯔꯒꯦ ꯇꯧꯒꯅꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯅꯤ ꯂꯥꯏꯛ ꯇꯧꯍꯜꯂꯒꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯣꯏꯗꯅ ꯃꯈꯣꯏ ꯀꯥꯕꯅꯦ ꯅꯥꯄ ꯃꯀꯣꯛ ꯃꯥꯟꯕꯁꯦ ꯃꯀꯣꯛ ꯃꯥꯟꯕꯩꯅꯦ ꯇꯧꯔꯤꯁꯦ ꯐꯣꯟ ꯊꯝꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯃꯃꯥꯟꯅꯕꯤ ꯀꯩꯅꯣ ꯇꯧꯍꯜꯂꯛꯀꯦꯅꯦ ꯃꯃꯥꯟꯅꯕꯤ ꯇꯧꯍꯜꯂꯛꯀꯦ ꯃꯌꯨꯝ ꯇꯧꯍꯜꯂꯛꯀꯦ ꯑꯩ ꯀꯣꯏꯁꯦ ꯀꯩꯗꯧꯔꯕꯅꯣꯕ ꯆꯥꯕ ꯊꯛꯄꯗ ꯇꯨꯒꯠꯆꯩꯌꯦꯅꯦ ꯃꯥꯏ ꯀꯃꯦꯟꯗꯨꯗꯤ ꯍꯝꯕꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯀꯛꯊꯠꯂꯒꯦ ꯉꯁꯤꯗꯤ ꯅꯃꯥꯏꯃꯠ ꯀꯧꯔ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯃꯨꯛ ꯌꯦꯡꯉꯨ ꯇꯧꯔꯤꯁꯤ ꯀꯣꯏꯁꯦ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯏꯆꯥꯅ ꯍꯥꯏꯁꯦ ꯃꯥꯅ ꯑꯩꯁꯨ ꯀꯣꯏ ꯀꯛꯈ꯭ꯔꯕꯅꯤ ꯃꯥ ꯁꯤ ꯐꯥꯒꯤ ꯌꯥꯝ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯁꯛꯁꯦ ꯖꯣꯀꯔꯒꯤ ꯈꯨꯂꯥꯏꯕ ꯑꯩ ꯌꯦꯡꯉꯔꯣꯏ ꯇꯧꯕ ꯏꯁꯤꯡ ꯑꯣꯏꯔꯨꯞꯄ ꯈꯥꯡꯈꯤ ꯌꯦꯡꯕꯗ ꯋꯥꯔꯦ ꯕꯤꯂꯥꯏꯇꯤ ꯉꯥꯅꯨ ꯃꯥꯜꯂꯦ ꯃꯥꯏ ꯑꯗꯣ ꯐꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣꯗ ꯀꯃꯦꯟꯗ ꯀꯔꯤꯗ ꯚꯤꯗꯤꯑꯣ ꯆꯥꯕꯒꯤ ꯇꯧꯕꯗꯣ ꯅꯈꯣꯏ ꯉꯔꯥꯡꯗꯣ ꯀꯛꯊꯠꯄꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯕꯗꯨꯗ ꯉꯁꯤꯗꯤ ꯍꯦꯛꯇ ꯀꯛꯊꯠꯂꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯂꯥꯏꯛꯇꯤ ꯁꯣꯏ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯈꯜꯒꯤ ꯆꯦꯂꯦꯟꯖꯅꯤ ꯍꯥꯏꯇꯥꯔꯦ ꯀꯣꯏ ꯀꯥꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯏꯔꯨ ꯃꯥꯏꯊꯖꯔꯕꯅꯤꯅ ꯑꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯑꯗꯨ ꯌꯥꯔꯒꯁꯥ ꯌꯥꯔꯦ ꯑꯁ ꯅꯪꯗꯤ ꯕꯥꯏꯀꯔꯕꯨ ꯃꯥꯜꯂꯤꯅꯦ ꯑꯩꯗꯤ ꯕꯥꯏꯛ ꯊꯧꯔꯨꯔꯗꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤꯒꯤꯁꯦ ꯑꯍꯥꯟꯕ ꯇꯧꯗꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯃꯔꯛ ꯊꯠꯅ ꯑꯩ ꯉꯁꯥꯏꯒꯤ ꯍꯥꯏꯐꯦꯠ ꯉꯥꯜꯍꯟꯒꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯞꯄ ꯏꯟꯇ꯭ꯔꯣ ꯃꯇꯦꯛꯇꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯁꯤꯖꯤꯟꯅꯔꯤꯕ ꯅꯩꯕꯅꯦ ꯚꯣꯏꯁꯇꯣ ꯑꯩ ꯏꯁꯥꯅ ꯁꯦꯝꯖꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦ ꯑꯥꯏꯒꯤ ꯊ꯭ꯔꯨꯗꯒꯤ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗ ꯇꯧꯍꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯀꯅꯥꯝꯇꯒꯤ ꯃꯤ ꯑꯃꯇꯒꯤ ꯃꯈꯣꯟ ꯅꯠꯇꯦꯕ ꯑꯩꯅ ꯑꯩꯈꯣꯏ ꯈꯔ ꯇꯧꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯑꯃ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯧꯔꯗꯨꯗꯤ ꯍꯧꯔꯁꯤ ꯑꯍꯥꯟꯕꯒꯤ ꯆꯦꯂꯦꯟꯖ ꯍꯟꯗꯛ ꯇꯧꯗꯣꯏ ꯆꯦꯂꯦꯟꯖ ꯈꯨꯇꯧꯁꯦ ꯌꯥꯝ ꯇꯣꯉꯥꯟꯕ ꯆꯦꯂꯦꯟꯖ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗꯕꯨꯗꯤ ꯇꯧꯈ꯭ꯔꯦꯀꯣ ꯁꯤꯗ ꯃꯐꯩ ꯑꯃ ꯌꯥꯎꯔꯝꯒꯅꯦꯕ ꯑꯁ ꯁꯤ ꯆꯥꯎꯃꯟꯈ꯭ꯔꯦ ꯁꯤ ꯃꯐꯩꯁꯤꯗꯤ ꯀꯔꯣꯔ ꯄꯇꯤ ꯑꯣꯜꯂꯦꯍꯦ ꯊꯣꯝꯅꯔꯒꯦ ꯄꯦ ꯆꯥꯡ ꯉꯁꯤꯗꯤ ꯌꯥꯔꯦ ꯑꯍꯥꯟꯕ ꯇꯧꯗꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯄꯥꯟ ꯑꯗꯨ ꯃꯌꯥꯝ ꯉꯁꯤ ꯃꯔꯛꯁꯤꯗ ꯄꯥꯟ ꯂꯩ ꯂꯣꯏ ꯆꯥꯗꯣꯏꯁꯤ ꯀꯥꯎ ꯂꯩꯔꯝꯃꯦ ꯑꯩꯁꯨ ꯀꯨꯏꯔꯦ ꯄꯥꯟ ꯆꯥꯕꯗꯕꯀꯣ ꯄꯥꯟ ꯏꯔꯣꯝꯕꯁꯤ ꯂꯩꯔꯦ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯩꯔꯦ ꯑꯗꯣ ꯌꯦꯟꯁꯦ ꯐꯖꯅ ꯊꯣꯡꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯑꯗꯨ ꯌꯥꯔꯦꯒꯁꯥ ꯑꯍꯥꯟꯕꯒꯤ ꯇꯧꯗꯣꯏꯁꯦ ꯍꯨꯃꯥꯡꯒꯁꯨ ꯂꯣꯏ ꯇꯧꯔꯤ ꯑꯗꯨꯒ ꯄꯅꯤꯁꯃꯦꯟ ꯇꯧꯗꯣꯏ ꯈꯨꯇꯧꯁꯦ ꯈꯪꯕ꯭ꯔꯥ ꯄꯅꯤꯁꯃꯦꯟ ꯉꯁꯤꯒꯤ ꯄꯅꯤꯁꯃꯦꯟ ꯃꯌꯥꯝꯅ ꯑꯣꯏꯅ ꯄꯦꯜꯂꯅꯤ ꯍꯥꯏꯇꯥꯔꯦ ꯏꯕꯥꯅꯤ ꯑꯝꯇ ꯂꯦꯞꯄꯔꯣꯏꯕ ꯑꯣꯀꯦ ꯑꯍꯥꯟꯕꯒꯤ ꯈꯨꯆꯥꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯀꯣꯏ ꯑꯍꯥꯟꯕ ꯀꯛꯄꯒꯤ ꯌꯥꯝ ꯅꯥꯟꯅ ꯆꯥꯕꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯅꯥꯟꯅ ꯆꯥꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯕ ꯌꯦꯡꯉꯁꯤ ꯃꯌꯥꯝꯅ ꯍꯥꯏ ꯅꯪꯅ ꯆꯥꯕꯗ ꯅꯥꯜꯂꯦ ꯑꯁ ꯅꯪꯗꯤ ꯅꯀꯣꯏ ꯅꯔꯥꯡꯗꯣ ꯍꯥꯏꯕꯗꯣ ꯉꯁꯤ ꯀꯣꯏ ꯀꯥꯃꯤꯅ ꯑꯗꯩꯗ ꯄꯅꯤꯁꯃꯦꯟꯁꯦ ꯄꯤꯅꯗꯣꯏꯅꯦꯕ ꯑꯣꯀꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯀꯅꯥꯅ ꯅꯥꯟꯅ ꯆꯥꯒꯦꯗꯣ ꯏꯆꯥꯒ ꯑꯩꯒꯁꯦ ꯑꯗꯣ ꯑꯩꯅ ꯆꯥꯔꯒꯅ ꯇꯥꯃꯣ ꯖꯣꯟꯅ ꯍꯥꯏꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯅꯥꯟꯅ ꯆꯥꯔꯒꯅ ꯏꯆꯥꯅꯨꯄꯥꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯨ ꯌꯥꯔꯦ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯗꯨ ꯌꯥꯝꯕꯗꯨꯅꯦ ꯄꯅꯤꯁꯃꯦꯟ ꯐꯪꯒꯤꯁꯦ ꯑꯗꯨꯗ ꯑꯗꯩ ꯌꯥꯝꯗꯕꯗꯣ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯑꯩ ꯍꯥꯟꯅ ꯇꯧꯔꯒꯁꯨ ꯌꯥꯏ ꯌꯥꯏ ꯑꯣꯀꯦ ꯑꯗꯨꯝ ꯆꯦꯂꯦꯟꯖ ꯇꯧꯕꯗꯨ ꯅꯥꯟꯅ ꯑꯗꯨꯝ ꯆꯥꯟꯅꯁꯦ ꯅꯥꯟꯅ ꯆꯥꯟꯅꯗꯣꯏꯅꯤ ꯀꯩꯅꯣ ꯅꯪ ꯍꯥꯎꯅ ꯆꯥꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤ ꯅꯪꯒꯤꯗꯤ ꯑꯩ ꯈꯪꯉꯦ ꯅꯠꯇꯦ ꯍꯥꯏꯗꯤ ꯉꯝꯁꯨ ꯉꯝꯅꯁꯦꯕ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯝ ꯅꯥꯟꯅ ꯆꯥꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯅꯥꯟꯕ ꯁꯥꯏꯍꯦ ꯌꯥꯏ ꯃꯔꯨꯁꯤ ꯋꯥꯠꯂꯤꯕ ꯆꯥꯗꯧꯕ ꯑꯗꯨꯒꯤꯅꯤ ꯑꯣꯀꯦ ꯀꯔꯝꯕꯅꯣ ꯆꯥꯏꯗꯣ ꯑꯃꯁꯤ ꯆꯥꯎ ꯆꯥꯁꯤ ꯂꯩꯔꯦ ꯃꯔꯣꯏ ꯃꯔꯥꯡ ꯈꯔ ꯌꯥꯎꯋꯦ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯃꯩ ꯇꯧꯋꯦ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ
Sina punishment oiduni ko. Siya ko di tau he. Expect siya mo kana. Ay ko ka ko yen hindi ma ko expect ko pa gen tau. Ya ba da hawdra. Ado ma'am tamna sabiu hai kang mu zulai adi khar kan thuna sabiu hai kang mu zulai dun marak to ina sara ge ko. Ani ma ki yana bai ta. Linsu siba sai su su tek ta ba ka iba ibu gi pawro. Ya re ko di sa. Okay. So sa sola di ko se atai te na te ko. Ipa isan sia san to tu sila. Ipai cha ne jin. Boom. Yeah. Ya ko de stop out lai ni e. Adu nang start nang to ro ko. Adu sa sola ko thang to ko ya. Bai thu an ro. Start nang to ro ko ai la ko ka. Đâu. Sure. 3 2 1 start. Thằng nào lấy bài ra. Pan luôn bây giờ. Đây. Sa đó. Hậu ra. Thôi. Ăn gì thế thật đấy. Khi mà phải ăn dốc. Cái chỉ số nó cao lắm nhé. Khút cái mày nào lắm được thì có khút anh đi tăng trai giống. Đã nhằm nan dày. Đấy rồi. Trâu bạc. Làm nước chìm bạc lỗi tê là được. Tê gì đó. Pani luôn mà gì quỷ. Cái này đây là bàn gì? Không biết gì. Thấy không đi con. Oh my god. Hai là bạn. Hai thế đó. Nhưng là một tôm ai ra. Rồi đây rồi. Đây sao thằng này. Phải làm sao để ngoài này.
ꯄꯥꯟ ꯆꯥꯗꯕ Đấy. Luar ba? Mini ka sa lagi. Mga dua chân. Aduh ma'am. Aduh ma'am challenge isa nga me si di tanam sa ka ta pa no ma'am sa nga me. Aduh na punishment di ma'am na kami na pipira ko aduh na tawzara di ta ma'am na haibira mo. Punishment skut si di amde. Lá xích có tiền này chứ mẹ. Karena nan ya do kami tawbira mo ay nangamaga na dazon na. Siya pa nga mo na siya pan. Ano ba kami pipira mo. Aduh ma'am mathang ki challenge na ung thenga di ngasi gi oni ma'am kaina si kangai Kangai banga banga, yai phare!